Hayengdagi khutang chara henbagi khongjang changsinba hauragani haina JSA against the brutal killing of 2 students by Kuki militants na phongdokre ngasi Manipur Press Club ta pangthokiba paugi mifam amada JSA ke convener El Kanta Meitei na hai haukiba September 16 ta lengak ta pisin kiba memorandum amabu lenga nga thabak ta onthokpa haubirakpa asida JSA de maikai degi lenga puthagat pa phongdokli loinana mihat asida January ba atopa mioi singbu phagatuna mahairoi ani ge asiba hakchang puthokpiu makoi ge aroi ba mathong mangam pangthoktriba fawba JSA na lep kiba khongjang asi handokpa leidri haina Kantana phongdoki Manipur Governor Lapidana, Mama Wibida, Shinga Ibidana, Hong the Hopakama Bangam Laiba, Imung the Guiba, Yamawana Hanging, the single Maki Hiro Kanta Dika Hypokanda. If we make it a video, Maki Dharmaki Matungina, already Matumangam Hyposi, Bang talk to Hauba, as my dog with Sahin, but Highness in Matuan Malay, Masi Adumbo to a koi Manipur Gamena, Barsakana, Hena, a separate to the Pirakanda. Body to see a bit of JSA Kutangse, and the Pogitans are going to lack and as of the Tams again. Hosing Maki in a day, I go and left you but on Bar, I go and something and have a Kutansi, the mug, I go left and the mug continues at Kaligani, I go, I ain't the Horaga, I go now, Kutang Sarah and the Gi, the Bab Miam, Situnum, Saturday and have the shoe, I go hang the Gavano get the same Saturday later, Maramaduna, the Bab Miamna, I go see a sinner of Patuba. Tabak terusing tentang sehingga asal usul kami mati yang pakai besi, JSA mereka ini media kita juga niam dan polisi sipset. JSA ki ko convener ngasepam bimola na hai, NIA na maralay bamiyoy singfa bada yaning daba utuna kuki sing na border sale tawriba asi miyam changa dringay tanjada atopa hen ba kes khang kidana ba mahairoi anige asi ba hakjang manghan kina ba tawribra. Mahairoi angang anigi hakjang sing sinaduna makoi gi aroiba mathong mangam pangthok triba fawba JSA na Manipur gi miyam ga khutsam naraga hanba leitaba khongjang sing leptana changsin gi gani hayengdagi haugadoriba kuthang chara henba gi khongjang asida Manipur gi miyam pumna mana saruk yabiyo haina su bimolana apil tawki Zero gira, bakal tahu biri hai mesti dah kau pun dah tasing dah kau pun batu kau reba. Mesti kau dah paham mesti, semua dah paham le hai kan sudah market dia bodi le kau saga, mesti atau